Asigi Tanamarigi Numidangda Bisnupur District ki mafam amadagi Muslim ani amadi Maitei ama fakiba adu ngasi numidang thadorakre. Tang Tramanga Junjan Thadore, Tang Tratruk Tanamaka Abdul Latif Thadore. Hariba Makoi Ahumpuna Thadu Haminaraga Amamam Katan Omagi Amamam Thadorapa. Shigi Mayokta Thadora Training Forces in Lakibam Makoi Ohumio Yahumasi. Kari maram kita mukta phari bano, kari maral kita mukta phari bano, phari bano klima. Tiek tak kaidan na thadu piu, aidu na kokta praja maru ena kokta praja amadi kokta da labor club organization CSO mana pai bi mai bil mayam na kan ba iho ma hoki matam kaktana thadorak thi phawai koi DSC ma sem lam matungda ban tawjaki. Thasigi Mapandegi Chatarakpa counter blockade ngasisu Bisnupur district ta makha chathari Morida laiba state force singda kuki militant singna nomgi changdraba yadraba potlam sing pusinba pochai piba yaroi haina athingba pirakpadagi counter blockade makha chathaba oina Churachandpurda pochai pusinbada athingba piduna lakpani Bisnupur district ki Tronglaupi Tirakhong Sangbi Fogakchau ikaida lambida nupi sing thoktuna garida pot pubada nomgi sizin ba yaba kharadang puhala atai ahenba posting pudana ba check sin ngaksele